ꯈꯨꯔꯨꯝꯖꯔꯤ ꯌꯦꯡꯕꯤꯔꯤꯕ ꯄꯨꯝꯅꯃꯛꯄꯨ ꯌꯥꯝꯅ ꯍꯧꯖꯤꯛꯀꯥꯟꯁꯦ ꯌꯥꯝꯅ ꯏꯪꯉꯦ ꯗꯦꯜꯂꯤꯁꯤ ꯃꯌꯥꯝꯁꯨ ꯁꯣꯏꯗꯅ ꯏꯪꯉꯝꯒꯅꯤ ꯈꯜꯂꯤ ꯑꯗꯨꯕꯨ ꯃꯁꯤ ꯂꯥꯏꯚ ꯑꯁꯤ ꯈꯨꯠꯊꯥꯡꯗ ꯀꯔꯤꯒꯨꯝꯕ ꯈꯔ ꯀꯗꯧꯔꯤꯕ ꯀꯩꯅꯣꯁꯤꯁꯨ ꯚꯤꯗꯤꯑꯣꯁꯤꯗ ꯊꯝꯃꯛꯀꯗꯧꯔꯤꯕꯁꯤꯁꯨ ꯃꯌꯥꯝꯅ ꯂꯥꯟꯅ ꯂꯧꯕꯤꯗꯅꯕ ꯍꯥꯏꯅ ꯍꯥꯏꯖꯅꯤꯡꯉꯤ ꯃꯔꯝꯗꯤ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯒꯤ ꯃꯇꯥꯡꯗ ꯍꯥꯏꯕ ꯇꯥꯔꯦ ꯂꯤꯂꯣꯡꯗ ꯊꯣꯛꯅꯤꯡꯗꯕ ꯊꯧꯗꯣꯛ ꯊꯣꯛꯇꯨꯅ ꯑꯩꯈꯣꯏ ꯃꯤꯑꯣꯏ ꯀꯌꯥ ꯑꯃ ꯂꯩꯈꯤꯗꯦ ꯑꯗꯨꯒ ꯀꯌꯥ ꯑꯃꯅ ꯁꯣꯛꯑꯦ ꯑꯗꯨꯒ ꯅꯨꯡꯉꯥꯏꯇꯕ ꯄꯥꯎ ꯑꯗꯨꯒꯤꯗꯃꯛꯇꯁꯨ ꯑꯩꯈꯣꯏꯁꯨ ꯊꯋꯥꯏ ꯍꯛꯆꯥꯡ ꯌꯥꯎꯅ ꯅꯨꯡꯉꯥꯏꯖꯗꯦ ꯑꯩꯈꯣꯏ ꯃꯤꯆꯝ ꯄ꯭ꯔꯖꯥ ꯑꯃ ꯑꯣꯏꯅ ꯃꯌꯥꯝꯅꯁꯨ ꯑꯗꯨꯝ ꯈꯟꯕꯤꯌꯨ ꯃꯤꯆꯝ ꯄ꯭ꯔꯖꯥ ꯑꯃ ꯑꯣꯏꯅ ꯐꯥꯎꯖꯕꯗꯣ ꯑꯗꯨꯃꯥꯏꯅ ꯈꯟꯕꯅꯦ ꯑꯩꯈꯣꯏꯗꯁꯨ ꯆꯞ ꯃꯥꯟꯅꯅ ꯑꯗꯨꯒ ꯃꯌꯥꯝꯅꯁꯨ ꯃꯤꯆꯝ ꯄ꯭ꯔꯖꯥ ꯑꯃ ꯑꯣꯏꯅ ꯍꯣꯏ ꯃꯄꯥꯟꯗ ꯂꯝꯗ ꯂꯩꯕ ꯃꯤꯁꯤꯡꯅꯁꯨ ꯃꯤꯆꯝ ꯄ꯭ꯔꯖꯥ ꯑꯃ ꯑꯣꯏꯅ ꯃꯈꯣꯏꯗꯁꯨ ꯈꯪꯅꯤꯡꯕ ꯀꯌా ꯑꯃ ꯂꯩꯔꯝꯒꯅꯤꯀꯣ ꯍꯥꯏꯗꯅ ꯑꯗꯨꯝꯕ ꯋꯥꯈꯜꯂꯣꯟꯗꯨꯗ ꯈꯟꯕꯤꯌꯨ ꯃꯌꯥꯝꯅꯁꯨ ꯅꯦꯠꯋꯥꯛ ꯅꯨꯡꯉꯥꯏꯇꯕ ꯃꯔꯝ ꯑꯣꯏꯔꯒ ꯃꯔꯛ ꯃꯔꯛꯇ ꯅꯨꯡꯉꯥꯏꯇꯕ ꯈꯔ ꯌꯥꯎꯕ ꯌꯥꯏ ꯃꯔꯨꯗꯃꯛꯇ ꯉꯥꯛꯄꯤꯒꯅꯤ ꯑꯗꯨꯅ ꯊꯝꯖꯅꯤꯡꯉꯤꯁꯤ ꯃꯌꯥꯝꯅꯁꯨ ꯑꯗꯨꯝ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯈꯟꯕꯤꯌꯣꯕ ꯀꯩ ꯍꯥꯏꯅꯤ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯒꯤ ꯋꯥꯡꯃꯗ ꯂꯩꯕ ꯄ꯭ꯔꯖꯥ ꯃꯌꯥꯝꯁꯨ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯀꯔꯤꯅꯣ ꯊꯧꯗꯣꯛꯇꯨ ꯀꯔꯤꯅꯣ ꯀꯃꯥꯏꯅ ꯇꯧꯕꯅꯣ ꯈꯪꯅꯤꯡꯉꯝꯒꯅꯤ ꯍꯥꯏꯕ ꯋꯥꯈꯜꯗ ꯈꯟꯕꯤꯌꯨ ꯄꯦꯖ ꯑꯁꯤꯗ ꯊꯝꯖꯕ ꯄꯣꯁ ꯈꯔꯗ ꯀꯅꯥꯒꯨꯝꯕ ꯈꯔ ꯅꯨꯡꯉꯥꯏꯇꯕ ꯋꯥꯈꯜꯂꯣꯟꯗ ꯀꯃꯦꯟ ꯄꯤꯔꯛꯄ ꯀꯅꯥ ꯑꯃ ꯌꯥꯎꯏ ꯊꯦꯡꯅꯖꯩ ꯁꯦꯡꯅ ꯍꯥꯏꯔꯕꯗ ꯀꯩꯁꯨ ꯀꯥꯏꯕ ꯂꯩꯇꯦ ꯀꯃꯦꯟ ꯄꯤꯔꯛꯄꯗ ꯊꯤꯅ ꯉꯥꯡꯕ ꯆꯩꯔꯛꯄꯗꯣ ꯇꯧꯕꯇꯕꯨ ꯑꯗꯨꯝꯕ ꯋꯥꯈꯜꯂꯣꯟꯗꯨꯗ ꯈꯟꯕꯤꯌꯨ ꯁꯨꯃꯥꯏꯅ ꯅꯨꯡꯉꯥꯏꯕ ꯌꯥꯝ ꯋꯥꯠꯂꯦ ꯅꯦꯠꯋꯥꯛꯁꯦ ꯅꯨꯡꯉꯥꯏꯕ ꯌꯥꯝ ꯋꯥꯠꯂꯦ ꯑꯗꯨꯅ ꯃꯌꯥꯝꯗ ꯊꯝꯖꯅꯤꯡꯕꯁꯦ ꯑꯩꯈꯣꯏꯒꯤ ꯋꯥꯆꯞ ꯒ꯭ꯔꯨꯞ ꯃꯈꯜ ꯃꯈꯜ ꯃꯌꯥꯝ ꯂꯩꯀꯣ ꯋꯥꯆꯞ ꯒ꯭ꯔꯨꯞ ꯃꯈꯜ ꯃꯈꯜ ꯃꯌꯥꯝꯁꯤꯗ ꯑꯩꯈꯣꯏꯁꯨ ꯋꯥꯆꯞ ꯒ꯭ꯔꯨꯞꯁꯤꯡꯁꯤꯗ ꯑꯩꯈꯣꯏꯁꯨ ꯌꯥꯎꯖꯕ ꯀꯧꯕꯅꯤꯅ ꯑꯦꯕ꯭ꯔꯤ ꯁꯦꯀꯦꯟ ꯈꯨꯗꯤꯡꯃꯛꯇ ꯚꯤꯗꯤꯑꯣ ꯚꯥꯏꯔꯦꯜ ꯑꯣꯏꯕ ꯚꯤꯗꯤꯑꯣꯁꯤ ꯃꯈꯜ ꯃꯈꯜ ꯀ꯭ꯂꯤꯞ ꯍꯥꯏꯇꯥꯔꯦ ꯚꯣꯏꯁ ꯃꯦꯁꯦꯖ ꯊꯥꯕꯒꯤ ꯑꯣꯗꯤꯑꯣ ꯀ꯭ꯂꯤꯞ ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ ꯐꯦꯁꯕꯨꯛꯇ ꯄꯣꯁ ꯏꯕ ꯏꯁꯇꯦꯇꯁꯇ ꯑꯗꯨꯒꯨꯝꯕ ꯏꯁꯀ꯭ꯔꯤꯟ ꯁꯣꯠ ꯃꯈꯜ ꯀꯌꯥ ꯑꯃ ꯁꯦꯀꯦꯟ ꯈꯨꯗꯤꯡꯒꯤ ꯁꯦꯀꯦꯟ ꯀꯥꯡꯗꯅ ꯐꯪꯉꯤ ꯑꯗꯨꯕꯨ ꯑꯆꯨꯝꯕꯁꯨ ꯃꯥꯟꯕ ꯑꯔꯥꯟꯕꯁꯨ ꯃꯥꯟꯕ ꯑꯗꯨꯝꯕ ꯀꯌꯥꯁꯤꯅ ꯑꯩꯈꯣꯏꯁꯤ ꯉꯥꯎꯍꯟꯕ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏ ꯃꯤꯌꯥꯝꯁꯦ ꯉꯥꯎꯍꯟꯕ ꯃꯤꯌꯥꯝꯁꯦ ꯀꯔꯤꯅꯣ ꯈꯪꯗ꯭ꯔꯤꯁꯦ ꯀꯔꯤꯅꯣ ꯀꯃꯥꯏꯅ ꯇꯧꯔꯤꯅꯣ ꯈꯣꯠꯂꯤꯅꯣꯁꯦ ꯈꯪꯗꯕꯗꯨꯅ ꯉꯥꯎꯍꯟꯕ ꯀꯅꯥ ꯑꯃꯅ ꯍꯥꯏ ꯗ꯭ꯔꯛ ꯂꯂꯣꯟꯕ ꯃꯤꯅꯤ ꯍꯥꯏ ꯀꯅꯥ ꯑꯃꯅ ꯍꯥꯏ ꯑꯗꯨ ꯅꯠꯇꯦ ꯍꯥꯏ ꯑꯩꯈꯣꯏꯁꯦ ꯄꯨꯔꯥ ꯉꯥꯎꯕ ꯑꯗꯨꯕꯨ ꯃꯤꯆꯝ ꯄ꯭ꯔꯖꯥ ꯑꯃ ꯑꯣꯏꯅ ꯈꯪꯅꯤꯡꯕꯗꯨꯗꯤ ꯅꯦꯠꯋꯥꯛꯁꯦ ꯈꯔ ꯅꯨꯡꯉꯥꯏꯕ ꯋꯥꯠꯂꯦ ꯃꯤꯆꯝ ꯄ꯭ꯔꯖꯥ ꯑꯃ ꯑꯣꯏꯅ ꯈꯪꯅꯤꯡꯕꯗꯨꯗꯤ ꯑꯗꯣꯝꯅ ꯈꯪꯕꯒꯤ ꯔꯥꯏꯠ ꯂꯩꯕꯗꯨꯅ ꯑꯩꯈꯣꯏꯅ ꯄꯦꯖꯀꯤ ꯈꯨꯠꯊꯥꯡꯗ ꯍꯪꯅꯤꯡꯕ ꯃꯌꯥꯝꯗ ꯍꯪꯖꯩ ꯃꯌꯥꯝꯅꯁꯨ ꯀꯅꯥꯒꯨꯝꯕ ꯈꯔꯅ ꯂꯥꯂꯣꯟ ꯑꯃꯒꯤ ꯃꯃꯤꯡ ꯄꯜꯂꯤ ꯀꯅꯥꯒꯨꯝꯕ ꯈꯔꯅ ꯂꯥꯂꯣꯟ ꯑꯇꯣꯞꯄ ꯑꯃꯒꯤ ꯃꯃꯤꯡ ꯄꯜꯂꯤ ꯀꯅꯥꯒꯨꯝꯕ ꯈꯔꯅ ꯑꯗꯨ ꯅꯠꯇꯦ XYZ ꯅꯤ ꯍꯥꯏꯍꯟꯅꯤꯡꯗꯕ ꯃꯌꯥꯝꯗꯨ ꯈꯪꯍꯟꯅꯤꯡꯗꯕ ꯃꯌꯥꯝꯗꯨ ꯑꯩꯈꯣꯏꯅ ꯀꯔꯝꯕꯅ ꯆꯨꯝꯃꯤꯅꯣ ꯂꯥꯜꯂꯤꯅꯣ ꯈꯪꯗꯕꯅꯤꯅ ꯑꯩꯈꯣꯏ ꯃꯄꯥꯟ ꯂꯝꯗ ꯂꯩꯕ ꯑꯩꯈꯣꯏꯁꯨ ꯋꯥꯈꯜ ꯌꯥꯝ ꯋꯥꯏ ꯍꯥꯏꯕ ꯇꯥꯔꯦ ꯑꯗꯨꯅ ꯈꯪꯅꯤꯡꯗꯅ ꯍꯪꯕꯅꯤ ꯑꯗꯨꯕꯨ ꯃꯁꯤ ꯀꯝꯃꯨꯅꯦꯜ ꯑꯣꯏꯅ ꯂꯧꯕꯤꯒꯅꯨ ꯆꯞ ꯃꯥꯟꯅꯩ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯗ ꯂꯩꯕ ꯀꯝꯃꯨꯅꯦꯜ ꯑꯣꯏꯅ ꯂꯧꯕꯤꯒꯅꯨ ꯑꯩꯈꯣꯏꯒꯤ ꯍꯥꯏꯗꯤ ꯂꯥꯟꯅ ꯂꯧꯕꯤꯒꯅꯨ ꯀꯝꯃꯨꯅꯦꯜ ꯑꯣꯏꯅ ꯂꯧꯕꯤꯒꯅꯨ ꯃꯔꯝꯗꯤ ꯃꯅꯤꯄꯨꯔꯗ ꯂꯩꯕ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯁꯨ ꯋꯥꯏ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯃꯅꯤꯄꯨꯔꯒꯤ ꯋꯥꯡꯃꯗ ꯂꯩꯕ ꯄ꯭ꯔꯖꯥ ꯃꯌꯥꯝꯁꯨ ꯂꯣꯏ ꯋꯥꯕꯗꯨꯅ ꯈꯪꯅꯤꯡꯕ ꯃꯌꯥꯝꯗꯨ ꯂꯩꯕꯗꯨꯅ ꯑꯗꯨꯃꯥꯏꯅ ꯃꯥꯒꯤ ꯃꯣꯠ ꯐꯣꯡꯗꯣꯛꯅꯔꯛꯄꯅꯤ ꯑꯗꯨꯅ
mayamna du mata lana lobi gano koi gi kaino sida he khanaba chainaba tarkanda aina thamjani makhada maitai ga koi gi tribe ang khanaraga ju adugi tribe to aduga khunare haidana mai jati do pusalaga lana satpa yabagi ma mi ta puthokpa tawbi gan khanari do kai man khanai no aduna khana jarte moi personal oiba level la dum uhan ba yabadi uhan ba ko communal ge angle da pusan bi daba network se nuai tre aduga koi gi maitai pangal laita matamda koi maitai ga communal thoki taw matamda adamaina usan bi daba adumba request to tawjaninge laiba si kuthang da haiba tare kai gino haiba do achumba koi ju pame achumba puthokpa haiba achumba ti chumna laigani hai krai pong chumi hai duri kadai phau chumi kadai ki side gi achumba du kangan birakani aranba mayam ma leiraga su achumba du di kangan birakani haina koina khalli adu amana lale amana chumme gi wadu natabada koi misam praja moina khangjaningba leiba du ni ki matungena koina haijabani thamjabani ko samai lei lana lobi dana ba so haijari aduga saigi thawdok adu akhoi su karino khangdamnina khangningma mayam lei khangningma mayam dugi manungda akhoi su amani aduma mayam du ni mayam da haijari se aduna koina communal angle da pusan bidaba kari marangi no kumai tawbano haiba du di achumba puthokpa pamba haiba tare koina video koi mete pangal sina nama video da statement pirak matamda statement ji mi amana bi statement ji haida da khong ba hai tare second da koi video khra phangja ba khada khong ba hai tare ngai ta kana mama ne xyz ke ming pan ba kana monong pan da hai ba statement bi ba mi du makna pirak matam de statement ja ta khong ba hai tare khong matam da di kai daw ra kan da khoi ju chamam na bam pole karino ne tawri ji ko na aduna khangning ba mayam ado akhoi du ju leija ba hai tare maram aduna misam praja moina khangning ba mayam leiba du khangna ko na ba da mayam dagi khoi ju pe sami ko thang da khangning ma leiba du na karino kumai toino na hang ba hai si hauna sani kana ko magi misang da ari kana ko magi misang da natabada khoi leite chamane achumba puthoksi achum puthoga samna habda video karbar la puda thengna jabada adu mayam da khoina social media da upload tor gati karino haina mayam na sudum hena khangang gani khalle video makhan me am phangi ko ngarang gi numit tumak ada khoi adu da ko ngaw habda karino haina ko adu hairi do video do akhoi da laiba proof sing du matung ina di ban la lo we ming phau pallaga hai aba ko video makhal du da thengna jabada hai tare ado khoi thengna re haidana adumba viral chalaba video da khoi social media da upload tawte maram ni kai na kanda whatsapp group te ta khoi video ma heta viral chalako video ma ta phangi haidana khoi heta social media da upload tawgadra haiba ji khoi question si isane sabu khoi hangjai haiba tare isane sabu hangjai haiba tare isane sabu khoi hangjai haiba tare admai tawdana akhoi kaino tawe have tare social media da karimbamba video ma phange ada haire video do phange hadna akhoi upload tawja deba social media maram ni maduna kaidawa kanda akhoi gi lebak sida hoji tangduleta da ba situation sida mayam na wanar matam sida akhoi thagal ro kanda mayam na madu karino na khanba khada da wakhan wari smaina akhoi da wazari smaina aduma mayam da pokani khanna akhoi video upload tawja deba aduma mayam lai aduna aina haibasda aranba adagi koi haibasta taning daba adagi nungai jadaba adum kaya mas dum yawani yawkani na khalli ko adum mayam do ngakto ngaksin adum tawbiyo chamane ko ju maitai macha moina haibatare aduga manipuri macha moina apalamda leirobnina manipur da thoiba thoda wato sige matanda ko ju yang wajaba nungai jadaba haitare adum mayam ado adom madam da su phaw adum adumaina akhoi da phawjaba leibuna khangning ma mayam leibuna ngai tana khoi ji information se collect tawba adagi information se khoi jo whatsapp group mayam da adum khoi gi information se makhan lak wa haiba tare adum ba information duni khoi na mayam da share tawjari bado maduna kanamba or kanagam bita madu personal oina sanna roise aduga
ꯀꯅꯥꯒꯨꯝꯕꯅꯁꯨ ꯑꯩꯈꯣꯏꯒꯤ ꯆꯦꯅꯦꯜꯁꯤꯗ ꯅꯨꯡꯉꯥꯏꯇꯕ ꯈꯣꯠꯇꯕ ꯃꯌꯥꯝ ꯑꯃ ꯂꯩꯔꯒꯁꯨ ꯃꯗꯨ ꯄꯥꯔꯁꯣꯅꯦꯜ ꯑꯣꯏꯅ ꯂꯧꯕꯤꯒꯅꯨ ꯃꯔꯝꯗꯤ ꯑꯩꯈꯣꯏꯁꯨ ꯃꯤꯆꯝ ꯄ꯭ꯔꯖꯥ ꯑꯃ ꯑꯣꯏꯅ ꯈꯪꯅꯤꯡꯕ ꯃꯌꯥꯝ ꯑꯗꯨ ꯃꯌꯥꯝꯗ ꯁꯤꯌꯥꯔ ꯇꯧꯖꯕꯅꯤ ꯑꯗꯨꯒ ꯀꯅꯥꯒꯨꯝꯕ ꯑꯃꯒꯤ ꯃꯥꯌꯣꯛꯇ ꯑꯩꯈꯣꯏ ꯂꯩꯖꯗꯦ ꯍꯥꯏꯕ ꯇꯥꯔꯦ ꯑꯗꯨꯅꯤ ꯊꯥꯒꯠꯆꯔꯤ ꯌꯦꯡꯕꯤꯌꯨ ꯄꯨꯝꯅꯃꯛ ꯃꯇꯥꯡ ꯑꯁꯤꯗ ꯇꯦꯟꯁꯤꯟꯖꯒꯦ